ꯅꯤꯡꯇꯝꯕꯅ ꯀꯤꯆꯟ ꯆꯪꯂꯛꯄꯗ ꯆꯔꯩ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯐꯠ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯊꯔꯣꯅ "ꯊꯣꯏꯕ ꯀꯩꯗꯧꯔꯦ?" "ꯅꯤꯅꯦ ꯏꯁꯤꯡꯒꯤꯗ ꯄꯨꯕꯤꯔꯣ" ꯍꯥꯏꯔꯝꯂꯒ ꯄꯟꯊꯔꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ "ꯁꯪꯒꯣꯝ ꯊꯛꯑꯣꯗꯤ ꯌꯥꯗꯦ." "ꯕꯦꯝꯃ ꯅꯕꯨꯡꯒꯤ ꯏꯁꯤꯡ ꯍꯥꯏꯔꯤꯗꯣ ꯑꯝꯇ ꯄꯤꯕꯤꯔꯨꯒꯦꯔꯣ ꯅꯪꯕꯣ?" "ꯑꯁ ꯑꯩ ꯉꯝꯃꯔꯣꯏꯗ, ꯏꯅꯦ ꯑꯗꯨꯝ ꯄꯤꯕꯤꯌꯨ. ꯉꯁꯥꯏꯁꯨ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤ." "ꯑꯩꯃ ꯊꯣꯏꯕꯅꯕꯣ? ꯐꯔꯦ ꯐꯔꯦ ꯏꯅꯦ ꯄꯤꯔꯨꯔꯒꯦ." ꯊꯔꯣꯅ ꯑꯣꯏꯅ ꯅꯤꯡꯇꯝꯕꯒꯤ ꯏꯁꯤꯡꯗꯨ ꯄꯤꯔꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯔꯣꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯗꯧꯔꯤꯅꯤ, ꯑꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ "ꯏꯅꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯍꯣꯏ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯀꯦ." "ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤ, ꯄꯥꯕꯨꯡ ꯉꯥꯏꯔꯔꯣꯏꯗ꯭ꯔꯣ ꯏꯅꯦ?" "ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯒꯦꯠꯁꯦ ꯂꯣꯟꯁꯤꯟꯍꯧꯔ ꯂꯥꯛꯑꯣ." "ꯍꯣꯏꯅꯦ." ꯊꯔꯣꯒ ꯆꯔꯩꯒ ꯊꯣꯛꯃꯤꯟꯅꯔꯦ꯫ "ꯕꯦꯝꯃ ꯒꯦꯠꯀꯁꯦ ꯐꯖꯅ ꯂꯣꯜꯂꯨꯀꯣ, ꯏꯅꯦ ꯆꯠꯂꯦꯍꯦ." "ꯍꯣꯏꯅꯦ." ꯊꯔꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯔꯩꯁꯨ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯤꯡꯇꯝꯕꯒꯤ ꯀꯥꯗ ꯂꯤꯛꯂꯤꯒꯨꯝꯕ ꯑꯃ ꯀꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯇꯝꯕꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯔꯩ ꯄꯥꯈꯠꯂꯤ꯫ "ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ, ꯉꯥꯎꯔꯖꯥꯠꯂꯣ?" ꯆꯔꯩꯅ ꯂꯦꯞꯂꯝꯕꯗꯨꯗ ꯅꯤꯡꯇꯝꯕꯗꯨ ꯆꯔꯩꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ "ꯀꯥꯏꯗꯅꯣ?" ꯅꯤꯡꯇꯝꯕ ꯆꯔꯩꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯁꯨ ꯇꯥꯗꯕꯒꯨꯝ ꯑꯗꯨꯝ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ "ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯑꯩꯅ ꯆꯠꯄꯗ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ." "ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯅꯤ." ꯅꯤꯡꯇꯝꯕ ꯆꯔꯩꯗ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯑꯣꯟꯁꯤꯟꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯅꯗꯨꯅ ꯍꯥꯏ꯫ ꯑꯩꯅ ꯇꯧꯕꯗ ꯅꯪꯅ ꯁꯨꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ?" ꯆꯔꯩ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯏ, ꯀꯤꯁꯨ ꯀꯤ ꯅꯤꯡꯇꯝꯕꯒꯤ ꯃꯇꯧꯗꯣ꯫ "ꯌꯦꯠꯄꯒꯤ ꯋꯥ ꯅꯠꯇꯦ. ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯅꯤꯡꯊꯤꯅ ꯆꯠꯄꯅ ꯐꯠꯇꯕ꯭ꯔꯣ?" "ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ. ꯌꯥꯝ ꯂꯥꯟꯖꯗꯕ ꯁꯥꯔꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ. ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯩꯁꯥ. ꯁꯦꯜ ꯀꯌꯥꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯍꯥ? ꯑꯩ ꯄꯤꯒꯦ. ꯁꯦꯜ ꯀꯌꯥꯅꯣꯕ?" ꯃꯔꯤ ꯃꯈꯣꯡ ꯁꯨꯡꯁꯝ ꯁꯝꯅꯗꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗ ꯆꯔꯩ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ "ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯅ ꯑꯄꯪꯕ ꯄꯥꯕꯨꯡꯕꯨ ꯊꯦꯝꯗꯨꯅ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡ ꯅꯪꯒꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩ ꯃꯨꯟꯅ ꯂꯣꯏꯅ ꯈꯪꯉꯤꯅꯦ." ꯋꯥꯐꯝ ꯑꯁꯤꯗ ꯆꯔꯩ ꯇꯁꯦꯡꯅ ꯉꯛꯂꯤ꯫ ꯅꯤꯡꯇꯝꯕꯅ ꯆꯔꯩꯒꯤ ꯈꯖꯥꯏꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯈꯛꯇꯅ ꯄꯥꯏꯁꯤꯟꯗꯨꯅ, "ꯅꯪ ꯅꯨꯄꯤꯅꯤ, ꯁꯦꯜ ꯈꯛꯇꯒꯤ ꯈꯜꯂꯒ ꯍꯤꯡꯒꯅꯤ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯗꯗꯨꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯄꯪꯊꯔꯕꯁꯨ ꯅꯤꯡꯇꯝꯕꯩꯗꯤ ꯄꯪꯊꯔꯣꯏ. ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯅ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ?" ꯆꯔꯩ ꯅꯤꯡꯇꯝꯕꯒꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯈꯨꯠꯅ ꯐꯠ ꯀꯟꯊꯠꯂꯒ, "ꯑꯩ ꯀꯅꯥꯝꯇꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕ ꯂꯩꯇꯦ. ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯅꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨꯗ ꯎꯁꯤꯠꯇꯕ." ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯅꯤꯡꯇꯝꯕꯅ ꯆꯔꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ "ꯈꯨꯠꯁꯤ ꯊꯥꯗꯣꯛ." ꯅꯤꯡꯇꯝꯕ ꯊꯥꯗꯣꯛꯇꯦ꯫ ꯆꯔꯩꯁꯨ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ "ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ. ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ. ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ." "ꯅꯁꯥꯅ ꯅꯁꯥꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯁꯦꯜ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ." ꯆꯔꯩ ꯉꯝꯖꯕꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯂꯒ ꯅꯤꯡꯇꯝꯕꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ "ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ!" ꯆꯔꯩꯗꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯅꯤꯡꯇꯝꯕ ꯈꯖꯥꯏꯗꯨ ꯃꯈꯨꯠꯅ ꯅꯥꯜꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯆꯔꯩꯗ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯍꯟꯅ ꯆꯔꯩꯒꯤ ꯈꯨꯗꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯋꯥꯂꯥꯡꯉꯥꯡꯗ ꯃꯥꯒꯤ ꯔꯨꯝꯂꯣꯝꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯆꯔꯩ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯇꯝꯕꯅ ꯉꯝꯗꯨꯅ ꯀꯥ ꯇꯝꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯑꯗꯨꯝ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ "ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ. ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ. ꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ." ꯅꯤꯡꯇꯝꯕꯅ ꯆꯔꯩꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯈꯪꯏꯟ ꯏꯟꯁꯤꯟꯕꯗ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯇꯨꯁꯤꯜꯂꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯇꯝꯕ ꯆꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯔꯩꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯤꯡꯇꯝꯕꯕꯨ ꯃꯈꯣꯡꯅ ꯈꯪꯒꯥꯎ ꯀꯥꯎꯊꯣꯛꯏ, ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯔꯩꯅ ꯈꯪꯒꯥꯎ ꯀꯥꯎꯔꯛꯄꯗꯨꯗ ꯅꯤꯡꯇꯝꯕꯗꯨ ꯂꯣꯡꯅ ꯇꯥꯕꯅꯤ꯫ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯅꯤꯡꯇꯝꯕ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯆꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯁꯨ ꯅꯪꯍꯧꯗꯕꯅ ꯅꯤꯡꯇꯝꯕꯅ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯤꯕꯗꯨ ꯆꯔꯩ ꯃꯁꯥ ꯂꯩꯊꯣꯛꯐꯝ ꯂꯩꯇꯦ꯫ ꯎꯄꯥꯏ ꯂꯩꯇ ꯆꯔꯩ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯖꯩ, "ꯄ꯭ꯂꯤꯖ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ. ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯕꯤꯌꯣ." "ꯀꯞꯆꯒꯅꯤ ꯈꯪꯅ ꯈꯪꯅ. ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯎꯍꯟꯕꯅꯤ. ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯍꯟꯕꯅꯤ." ꯆꯔꯩ ꯎꯄꯥꯏ ꯂꯩꯇ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯍꯥꯏꯖꯩ, "ꯑꯩ ꯂꯥꯜꯂꯦ.
ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯆꯔꯩ ꯍꯤꯛ ꯀꯞꯄꯤ ꯅꯤꯡꯇꯝꯕ ꯆꯔꯩꯅ ꯀꯞꯂꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯄꯤꯅ ꯀꯥ ꯍꯦꯟꯖꯤꯜꯂꯒꯗꯤ ꯅꯄꯨꯟꯁꯤꯗꯣ ꯀꯞꯆꯒꯦꯗꯅꯤ ꯁꯤ ꯍꯥꯏꯔꯒ ꯆꯔꯩꯒꯤ ꯃꯅꯥꯛꯇꯒꯤ ꯃꯁꯥꯗꯣ ꯍꯟꯗꯣꯛꯏ ꯆꯔꯩꯗꯤ ꯑꯗꯨꯃꯛ ꯍꯤꯛ ꯀꯞꯄꯤ ꯅꯤꯡꯇꯝꯕ ꯆꯔꯩꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤ ꯆꯔꯩ ꯃꯥꯗꯤ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩ ꯀꯞꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯉꯁꯤꯁꯨ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯀꯞꯆꯔꯣ ꯇꯝꯈ꯭ꯔꯕ ꯃꯄꯣꯛ ꯑꯃꯒꯨꯝ ꯉꯁꯤꯁꯨ ꯃꯥ ꯀꯞꯂꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯄ ꯍꯧꯔꯕ ꯅꯤꯡꯇꯝꯕꯗꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯔꯩꯅ ꯀꯞꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯄꯤ ꯕꯥꯕꯥ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒꯦ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣꯕ ꯕꯥꯕꯥ ꯅꯤꯡꯇꯝꯕ ꯊꯥꯡꯗꯣꯛꯂꯨꯔꯕ ꯃꯈꯣꯡꯗꯨ ꯆꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯏ ꯀꯥꯒꯤ ꯊꯣꯡꯖꯜꯗꯨꯗ ꯂꯦꯞ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯂꯩꯇꯥꯗꯨꯅ ꯑꯗꯨꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯑꯩ ꯁꯦꯜꯗ ꯉꯥꯎꯕꯤꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯂꯟꯊꯨꯝ ꯄꯥꯝꯕꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯀꯅꯥ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯍꯟꯊꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯥꯟꯕ ꯃꯆꯦꯠ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯕꯥꯕꯥꯅꯗꯤ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕꯅꯦ ꯕꯥꯕꯥ ꯅꯆꯥ ꯑꯩꯒꯤ ꯏꯇꯧꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯕꯥꯕꯥ ꯑꯁꯥꯎꯕꯅ ꯋꯥꯈꯜꯕꯨ ꯂꯝꯖꯤꯡꯗꯨꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯣꯠꯅꯔꯨꯔꯦ ꯅꯤꯡꯇꯝꯕ ꯍꯧꯖꯤꯛꯇꯗ ꯃꯥ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯆꯔꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯅ ꯆꯪꯁꯤꯟ ꯃꯃꯥꯡꯗꯨꯗ ꯃꯥꯁꯨ ꯐꯝꯊꯩ ꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯅꯤꯡꯇꯝꯕꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯃꯥ ꯈꯪꯗꯦ ꯏꯆꯟ ꯆꯔꯩ ꯄꯤꯅ ꯆꯣꯠꯂꯕ ꯃꯃꯤꯠꯇꯨꯅ ꯅꯤꯡꯇꯝꯕꯗ ꯀꯤꯅ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯤꯡꯇꯝꯕ ꯈꯪꯕꯅ ꯀꯤꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯔꯩ ꯀꯞꯂꯤꯕꯗꯨ ꯐꯥꯖꯅꯕ ꯍꯣꯠꯅꯩ ꯁꯧꯕꯅ ꯃꯥꯡꯊꯥꯈꯤꯕꯅ ꯉꯥꯏꯍꯥꯛꯇꯤ ꯑꯩ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯆꯔꯩ ꯃꯃꯤꯠꯇꯨꯅ ꯅꯤꯡꯇꯝꯕꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯛꯏ ꯅꯤꯡꯇꯝꯕ ꯆꯔꯩꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯒꯤ ꯏꯆꯜꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯉꯝꯕꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯊꯤꯡꯕꯤꯅꯕꯁꯨ ꯂꯩꯇꯦ ꯑꯩ ꯁꯥꯎꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯏꯆꯟ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯔꯩ ꯀꯩꯁꯨ ꯈꯨꯝꯗꯦ ꯅꯤꯡꯇꯝꯕ ꯆꯔꯩꯕꯨ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯁꯤꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯥꯏꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯀꯧꯕꯤꯅꯕ ꯃꯤ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯄꯦꯄꯔꯗ ꯊꯦꯡꯅꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯤ ꯄꯥꯕꯗꯤ ꯅꯤꯡꯇꯝꯕꯅ ꯃꯥꯒꯤ ꯄꯥꯕ ꯍꯪꯂꯛꯄꯗꯨꯗ ꯆꯔꯩ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯛꯏ ꯄꯥꯕꯒꯤ ꯈꯣꯡꯁꯣꯛꯈꯤꯕꯗꯣ ꯀꯝꯗꯧꯈ꯭ꯔꯒꯦ ꯆꯔꯩ ꯍꯦꯟꯅ ꯉꯛꯅ ꯅꯤꯡꯇꯝꯕꯗ ꯌꯦꯡꯉꯤ ꯅꯪꯒꯤ ꯄꯥꯕꯗꯤ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯈꯣꯡ ꯁꯣꯛꯈꯤꯕꯗꯣ ꯅꯪꯒꯤ ꯄꯥꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕꯗꯨ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈꯣꯡꯗꯨ ꯐꯅꯕ ꯌꯦꯡꯈꯤꯗꯕ꯭ꯔꯣ ꯌꯦꯡꯅꯤꯡꯂꯒꯁꯨ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯌꯦꯡꯈꯤꯗꯦ ꯄꯥꯕꯕꯨ ꯒꯥꯔꯤꯅ ꯊꯦꯡꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯈꯪꯈꯤꯗꯕꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯩꯅ ꯐꯤ ꯈꯔ ꯁꯥꯔꯒ ꯐꯪꯕ ꯁꯦꯜꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯂꯩꯗꯨꯅ ꯄꯤꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯡꯇꯝꯕ ꯅꯨꯡꯉꯥꯏꯇꯅ ꯅꯪꯒꯤ ꯄꯥꯕꯕꯨ ꯒꯥꯔꯤꯅ ꯊꯦꯡꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯔꯩ ꯉꯛꯈ꯭ꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯣꯏꯒꯤ ꯀꯀꯥꯗ ꯄꯥꯕꯒꯤ ꯈꯣꯡꯗꯨ ꯐꯖꯅ ꯌꯦꯡꯊꯣꯛꯎ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯔꯝꯕꯗꯣ ꯅꯪꯉꯣꯟꯗ ꯄꯤꯔꯛꯈꯤꯗꯕ꯭ꯔꯥ ꯈꯥꯇꯣꯟꯗꯤ ꯄꯥꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯂꯒ ꯌꯨꯝꯗ ꯀꯨꯝꯈꯤꯕꯗꯒꯤ ꯏꯄꯥ ꯏꯆꯥ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯤꯡꯇꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅ ꯈꯜꯂꯨꯕꯅ ꯈꯣꯡ ꯈꯖꯤꯛ ꯁꯣꯛꯄꯗꯨꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯜ ꯂꯧꯈꯤꯕꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯧꯑꯣꯏꯀꯤ ꯇꯧꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯆꯔꯩꯕꯨ ꯑꯗꯨꯛ ꯇꯥꯊꯤꯕꯅꯤ ꯑꯗꯨꯕꯨ ꯆꯔꯩꯅ ꯃꯄꯥꯕꯨ ꯁꯣꯛꯍꯜꯂꯝꯂꯤꯕ ꯃꯤꯁꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯔꯝꯗꯕꯗꯨꯗ ꯅꯤꯡꯇꯝꯕꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯜꯌꯥ ꯃꯃꯥꯎ ꯁꯅꯥꯇꯣꯝꯕꯗ ꯁꯤꯟꯅꯈꯤꯕꯅꯤ ꯅꯤꯡꯇꯝꯕ ꯃꯥꯅꯗꯤ ꯁꯦꯜꯗꯨ ꯆꯔꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯌꯧꯔꯝꯒꯅꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯆꯔꯩꯗꯤ ꯀꯩꯁꯨ ꯈꯪꯂꯝꯗ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯂꯩꯖꯕ ꯃꯄꯥꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯖꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ
ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯀꯌꯥ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ꯫ ꯄꯤꯁꯨ ꯄꯤꯈꯤ, ꯆꯔꯩ ꯑꯗꯨ ꯋꯥꯖꯈꯤꯕꯅꯤ꯫ ꯆꯔꯩꯒꯤ ꯄꯨꯟꯁꯤꯗꯨ ꯈꯜꯂꯨꯕꯗ ꯅꯤꯡꯇꯝꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯏꯆꯟ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯕꯗ ꯑꯋꯥꯕ ꯌꯥꯝꯅ ꯅꯪꯍꯟꯈ꯭ꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯉꯝꯗꯕꯅ ꯏꯁꯥꯁꯤ ꯌꯣꯝꯃꯤ꯫ ꯅꯪꯒꯤ ꯄꯥꯕꯅ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯟ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝꯗ ꯄꯥꯕꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕꯤꯒꯅꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯈꯟꯖꯩ꯫ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯈꯪꯗꯕꯅ ꯏꯆꯟꯕꯨꯁꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ꯫ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯏꯆꯟ ꯂꯩꯖꯗꯕ ꯑꯩꯒꯤ ꯏꯆꯟꯃꯛꯅꯤ ꯍꯥꯏꯅ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯈꯜꯂꯒꯦ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯆꯟꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ? ꯅꯪꯒꯤꯗꯃꯛꯇ ꯅꯕꯨꯡꯉꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯆꯔꯩꯒꯤ ꯀꯣꯛꯇ ꯑꯃꯨꯛꯁꯨ ꯅꯥꯟꯊꯕꯤꯗꯨꯅ ꯏꯆꯜꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯔꯣꯏꯗ꯫ ꯏꯆꯜꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯁꯤꯁꯨ ꯅꯪꯒꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯅꯤꯡꯇꯝꯕꯅ ꯆꯔꯩꯕꯨ ꯇꯥꯊꯤꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯆꯜ ꯑꯃꯒꯨꯝ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯕꯤ, ꯆꯔꯩꯅ ꯍꯥꯏꯕꯁꯨ ꯏꯜꯂꯤ꯫ ꯆꯥꯕ ꯊꯛꯄꯗꯒꯤ ꯍꯧꯔꯒ ꯅꯤꯡꯇꯝꯕ ꯆꯔꯩꯅ ꯊꯦꯝꯕꯗꯒꯤ ꯐꯅꯌꯥꯝ ꯑꯍꯣꯡꯕ ꯂꯥꯛꯂꯦ꯫ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯈꯣꯡꯕꯁꯨ ꯋꯥꯈꯜꯗꯨ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯤꯡꯇꯝꯕꯅꯁꯨ ꯃꯆꯜꯒꯨꯝ ꯂꯨꯅ ꯇꯧꯕꯤꯔꯕꯅꯤꯅ ꯆꯔꯩꯅꯁꯨ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯖꯩ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯒꯨꯝꯅ ꯆꯔꯩꯗꯨ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ꯫ ꯉꯁꯤꯅ ꯆꯔꯩ ꯃꯥꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯣꯏꯁꯤꯟ ꯊꯨꯞꯆꯤꯟꯗꯨꯅ ꯇꯧꯔꯤ꯫ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯤꯡꯇꯝꯕꯅ ꯀꯧꯔꯛꯏ꯫ ꯏꯆꯟ, ꯏꯆꯟ, ꯀꯩ ꯍꯥꯏꯒꯦ? ꯆꯥ ꯑꯝꯇ ꯊꯛꯁꯤꯗꯅ꯫ ꯆꯥ ꯑꯝꯇ ꯂꯣꯟꯒꯦꯔꯣ ꯅꯪꯕꯣ? ꯂꯣꯟꯒꯦ꯫ ꯈꯔ ꯊꯨꯔꯛꯑꯣꯀꯣ, ꯀꯩꯅꯣꯝ ꯄꯤꯕꯤꯒꯦ ꯅꯪꯒꯤ꯫ ꯆꯔꯩ ꯀꯤꯆꯟꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯥ ꯂꯣꯜꯂꯤ꯫ ꯂꯣꯏꯔꯒ ꯅꯤꯡꯇꯝꯕꯒꯤ ꯀꯥꯗ ꯄꯨꯔꯛꯏ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯂꯝꯃꯤ꯫ ꯆꯔꯩ ꯆꯥꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯇꯝꯕꯗ ꯄꯤ꯫ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯄꯤꯅꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯅꯤꯡꯇꯝꯕ ꯆꯥꯗꯨ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯄꯤꯗꯧꯔꯕꯅꯤ꯫ ꯁꯠꯄꯤꯔꯣ ꯑꯗꯨꯗꯤ꯫ ꯅꯪꯉꯔꯣꯏꯗ꯭ꯔꯣ? ꯅꯪꯉꯔꯣꯏ, ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ꯫ ꯐꯔꯦ ꯐꯔꯦ꯫ ꯅꯤꯡꯇꯝꯕ ꯃꯥꯒꯤ ꯁꯨꯒꯗꯕ ꯐꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯆꯔꯩꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯌꯥꯝꯗꯕꯅꯤ, ꯁꯨꯗꯣ꯫ ꯏꯁ, ꯁꯤ ꯑꯣꯏꯔꯦ? ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯄꯤꯅꯤ ꯍꯥꯏꯒꯦꯅꯦ? ꯃꯄꯥꯟ ꯊꯣꯛꯀꯦꯁꯨ ꯌꯥꯗꯅ꯫ ꯌꯥꯔꯦ, ꯆꯥꯗꯨ ꯊꯛ꯫ ꯐꯤꯗꯨ ꯐꯖꯅ ꯁꯨꯀꯣ꯫ ꯗꯥꯎ ꯌꯥꯔꯒꯗꯤ ꯁꯦꯜ ꯀ ꯌꯥꯎꯔꯝꯅꯤ, ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯌꯥꯖꯔꯦ ꯏꯕꯨꯡꯉꯣ꯫ ꯍꯥꯏꯔꯝꯂꯒ ꯐꯤꯁꯤꯡꯗꯨ ꯄꯨꯔꯒ ꯆꯔꯩ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯄꯗ ꯈꯣꯡꯕꯒ ꯊꯦꯡꯅꯔꯗꯨꯅ ꯐꯤꯁꯨ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯀꯧꯈ꯭ꯔꯤꯗꯨꯗꯤ꯫ ꯍꯣꯏ ꯄꯥꯕꯨꯡꯒꯤꯁꯨ ꯁꯨꯒꯗꯕ ꯂꯩꯔꯒꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯁꯨꯔꯤꯉꯩꯗ ꯄꯨꯟꯅ ꯁꯨꯗꯣꯛꯍꯧꯔꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯄꯥꯕꯨꯡꯒꯤꯗꯤ ꯁꯨꯒꯗꯕ ꯂꯩꯇꯦ꯫ ꯅꯕꯨꯡꯒꯤꯗꯣ ꯈꯔ ꯍꯦꯛ ꯁꯨꯗꯣꯛꯄꯤꯔꯣ꯫ ꯆꯔꯩ ꯅꯤꯡꯇꯝꯕꯒꯤ ꯐꯤꯁꯤꯡꯗꯨ ꯁꯨꯗꯣꯛꯅꯕ ꯇꯧꯔꯤ꯫ ꯅꯤꯡꯇꯝꯕꯁꯨ ꯉꯁꯥꯏ ꯄꯤꯔꯝꯕ ꯆꯥꯗꯨ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯐꯖꯅ ꯁꯦꯡꯅ ꯁꯨꯖꯧꯀꯣ, ꯑꯃꯨꯛ ꯍꯟꯖꯅꯤ꯫ ꯅꯨꯡꯉꯥꯏꯕꯤꯔꯦꯗ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯐꯖꯅ ꯁꯨꯑꯣꯅ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯗꯥꯗꯥ, ꯅꯤꯡꯇꯝꯕ ꯆꯥꯗꯨ ꯍꯥꯏ꯫ ꯀꯩꯅꯣꯗꯨꯗꯤ? ꯅꯪ ꯑꯗꯨꯏ ꯃꯤꯡꯗꯣ ꯀꯧꯅꯣ ꯍꯥꯏꯔꯒ? ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯗꯗꯥ ꯇꯥꯃꯣꯅ ꯀꯧꯕ ꯌꯥꯕꯁꯤꯗ ꯍꯅꯨ ꯍꯅꯥꯒ ꯁꯥꯗꯅ ꯃꯥꯅ꯫ ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯍꯅꯨ ꯍꯅꯥꯁꯤꯡꯗꯨꯁꯨ ꯑꯉꯥꯡ ꯂꯣꯏꯅ ꯑꯣꯏꯔꯛꯏꯅꯤ꯫ ꯑꯗꯒꯤ ꯑꯩꯗꯧꯅ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯑꯣꯏꯔꯛꯑꯒ ꯍꯅꯨꯈ꯭ꯔꯤꯅꯤ꯫ ꯏꯁ, ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯁꯦ? ꯆꯔꯩ ꯄꯩꯔꯞꯅ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯇꯝꯕ ꯅꯣꯛꯂꯒ ꯅꯁꯛ ꯈꯨꯊꯤꯗꯨꯒ꯫ ꯑꯗꯩꯗꯤ ꯁꯔꯞ ꯀꯧꯇꯥꯁꯤꯅ ꯊꯣꯝꯃꯛꯑꯅꯤ꯫ ꯙꯠ, ꯑꯉꯥꯡꯅ ꯄꯨꯛꯆꯤꯜꯂꯛꯑꯗꯤ꯫ ꯑꯗꯣ ꯗꯗꯥ, ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯅꯃꯥꯟꯅꯕꯗꯨꯁꯨ ꯅꯪꯗꯧꯅ ꯑꯃꯗꯣ ꯈꯔ ꯇꯧꯕ꯭ꯔꯕ? ꯀꯅꯥꯅꯣ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯤ? ꯑꯣ, ꯅꯪꯅ ꯒꯦꯠꯇꯒꯤ ꯇꯥꯟꯈꯤꯕꯗꯣ? ꯇꯥꯟꯕ ꯅꯠꯇꯦꯍꯦ꯫ ꯎꯍꯧꯏ꯫ ꯑꯗꯣ ꯃꯥꯁꯨ ꯇꯧꯕ꯭ꯔꯕ? ꯇꯧꯗꯕꯅꯤ꯫ ꯇꯧꯁꯤꯟꯅꯩꯁꯦ ꯌꯦꯡꯉꯨ꯫ ꯑꯁꯦꯡꯕꯅꯤ, ꯃꯥꯗꯤ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯏꯔ ꯃꯥꯜꯂꯤ꯫ ꯁꯣꯏꯗꯦꯁꯦ, ꯌꯥꯔꯦ꯫ ꯑꯗꯣ ꯑꯩ ꯐꯠ ꯊꯣꯛꯎꯔꯒ ꯍꯟꯖꯤꯜꯂꯒꯦ꯫ ꯀꯨꯏꯔꯣꯏ, ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯝꯒꯅꯨ꯫ ꯌꯥꯔꯣꯏ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯁꯨ ꯆꯠꯂꯣꯏ ꯃꯤ, ꯐꯠ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯤ꯫ ꯌꯥꯔꯣꯏ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯇꯧꯔꯝꯅꯤ꯫ ꯇꯧꯔꯣꯏꯕ, ꯐꯠ ꯆꯪꯉꯛꯀꯦꯕ꯫ ꯌꯥꯔꯣꯏꯀꯣ, ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯔꯝ ꯃꯣꯛꯄꯅꯤ, ꯍꯧꯕꯤ ꯂꯩꯔꯛꯀꯦ ꯃꯤ꯫ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯣ,
ꯏꯆꯟ ꯌꯥꯔꯣꯏ ꯃꯤ ꯄ꯭ꯂꯤꯖ ꯃꯤꯅꯤꯠ ꯑꯃꯈꯛꯇꯅꯤ ꯃꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯆꯔꯩꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯄꯥꯕꯣ ꯅꯤꯡꯇꯝꯕ ꯆꯞ ꯂꯦꯞꯄꯤ ꯆꯔꯩ ꯅꯣꯛꯂꯒ ꯆꯠꯇ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅꯤ ꯅꯤꯡꯇꯝꯕ ꯆꯔꯩꯒꯤ ꯂꯨꯈꯝꯗꯨꯗ ꯇꯞꯅ ꯊꯥꯗꯨꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤꯁꯦ ꯏꯁ ꯌꯥꯔꯦ ꯐꯤꯗꯨ ꯐꯖꯅ ꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯆꯠꯃꯤꯟꯅꯁꯦꯕ ꯍꯩ ꯑꯉꯥꯡꯒ ꯆꯠꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯉꯤ ꯅꯪ ꯊꯕꯛꯇꯣ ꯆꯠꯄ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯗꯅ ꯏꯁ ꯐꯠꯇꯕ ꯑꯩꯈꯣꯏꯅꯅꯦ ꯐꯠꯇ꯭ꯔꯕ ꯏꯄꯥꯛ ꯑꯃꯗꯒꯤ ꯅꯪ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨ ꯈꯪꯉꯦꯕ ꯑꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯁꯤꯅ ꯀꯥꯏꯗ ꯊꯕꯛ ꯑꯗꯨ ꯑꯩꯁꯨ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯁꯤꯗꯤ ꯊꯥꯖꯗꯦ ꯅꯪꯅ ꯍꯥꯏꯕ ꯍꯣꯏ ꯌꯥꯔꯦ ꯆꯠꯁꯦ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ ꯍꯣꯏ ꯆꯔꯩꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡ ꯑꯁꯣꯏ ꯐꯥꯎꯕ ꯊꯣꯛꯂꯨꯁꯦ ꯍꯥꯏꯗꯅ ꯊꯣꯛꯅꯕ ꯇꯧꯔꯤ ꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯨ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯝꯃꯨ ꯆꯔꯩꯅ ꯈꯣꯝꯕꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯒꯦꯠ ꯍꯥꯡꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯅꯤꯡꯇꯝꯕ ꯆꯔꯩꯕꯨ ꯂꯛꯅꯗꯨꯅ ꯒꯦꯠ ꯃꯄꯥꯟ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯤ ꯆꯔꯩꯁꯨ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯩꯃ ꯀꯥꯏꯗꯅꯣ ꯉꯥꯏꯈꯨꯋꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯒ ꯅꯤꯡꯇꯝꯕ ꯂꯦꯞꯄꯤ ꯆꯔꯩꯒꯤ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏ ꯃꯥꯟꯕ꯭ꯔꯅꯦ ꯃꯥꯟꯕ꯭ꯔꯣ ꯆꯔꯩ ꯄꯩꯅ ꯅꯤꯡꯇꯝꯕꯗ ꯌꯦꯡꯉꯤ ꯇꯛꯅꯒꯦ ꯇꯧꯕꯅꯤ ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤ ꯆꯔꯩ ꯅꯤꯡꯇꯝꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯅ ꯑꯌꯥ ꯈꯪꯅꯤ ꯅꯪ ꯄꯥꯕꯨꯡꯗ ꯑꯩꯅ ꯀꯩ ꯍꯥꯏꯅ ꯇꯝꯒꯦ ꯌꯦꯡꯉꯨ ꯍꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯟꯒꯅꯨꯀꯣ ꯌꯦꯡꯉꯨꯅ ꯑꯗꯨꯕꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈꯤꯅꯤꯕ ꯀꯔꯟ ꯇꯧꯒꯅꯨ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯣꯏꯐꯥꯎ ꯁꯨꯝ ꯊꯣꯛꯇ ꯀꯨꯏꯔꯦꯅ ꯇꯧꯕꯅꯤ ꯑꯁꯣꯏꯐꯥꯎ ꯆꯠꯂꯨꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯆꯠꯃꯤꯟꯅꯩ